lamdam asida leiriba lawmisingna mahai marungsing thaba khaktanatana tongan mamakhalgi yumsasing loiduna senbit londa kanaba piba khaktanatana chathok hena putoktuna lamdam asigi senbit londa shu asuki matik kanaba piri hairiba khudingmaks e phangnanabagidamakta aikoina loizariba yumsasing asibu matau karamna nadi yaktana thamba aduga chathok hena phanghangadage haibashishu asuki matik maru oi mathautai haijariba hairiba hiramasiga mari leinana ngashi Akashvani Imphal gi studio da lengshinduna leibiri basi College of Agricultural Sciences Trithankar Mahabir University Uttar Pradesh da Associate Professor oina leibiriba Dr. Ngangkham James Singh ni Dr. Bohan Mamaktada Khunganggi Thouram gi maiketegi taram nokjeri thakacheri chemabu Dr. Dagi ngashi chillaba matam kaya kaithokpiduna aikoigi studio da lengbiraklinge sida ihan hanboina khangjaning basi aikoigi lamdam asida loinariba nganu ashi makhal kaya yamna leibage aduga hairiba makhal sing asina piba kanaba sina kari no matau karamna koigi longmi singda kanaba pibage habagi matangda thambi chema ahan mamakta da aina hygienic poche akoigi nganu haiba mase bird haina sudum khangnai ko kamai to ke da mase yamna isingda yamna hena chanaba aduga akoi manipur ge oina gadi yam hena adum akoigi climatic condition ga wer gadi yam hena chanaba adugumba akoigi nganu loiba sina ko yam hena chanaba akoi climatic condition ju hoy aduga kamai to ke da mase yam kokanba adui mathakta mase loibada su yamna irai laina dum loiba yaba khoige tharoi gumba khoige artworm gumba leidana tinthok gumba aduga nga macha gumba leidena adugumba dum charaga aduga aquatic plant gumba ko adum horo mayam charaga dum akoina survive toroga adum income do farmer da yam thuna piba ngamba khoige yumsa makhalamani haje tare ko aduga matungina aina breed ke maram da khara thamning badi ko breed che ahum thokna khaidoi ko amana marum kokpi amana masa chana bagi damak ko aduga amana masa ju chaba yaba aduga marum chu kokpa yaba ahum thongna khaidu e ahan bamakta da ina thamjaning se marum kokpi haraga na akoi ki khaki kambel gaina leiko aduga Indian runner gaina leiko adu je moi sina kamai to ke da marum kokpi sane aduga amarum dana pekin gaina leiko adagi muscoveri gai lei si sina kamai to ke da masa chaba yaba sane moi se yam thuna chauba aduga kg su yam thuna tagan ba aduga akoi gi marum chu kokpa yaba aduga masa chu chaba yaba Nageswari gaina leiko adu so dum mayam dum pakphangnai adubu akoi manipur da anamana dum phangnari se akoi gi khaki kambel sima dum loina ba dum ui aduga Indian runner so dum ui andagi pekin su dum akoi dum ui haitare manipur da paksana loinari haitare aduga hairiba sing se akoi gi manipur gi climatic condition sing ja adumak loinamak chanabra kamai ta ushi yam phajana chane haidi moidi kari haitare mogi temperature je akoi manipur je temperature 30-35 tagi hena wangde almost 20-25 adum loibani na akoi manipur ge yam hena chanaba haidi growth performance tagi oirga su moi je humid area humid jaga se moi yam pamjaba haitare aduna koina irai laina akoi gi duck farming se irai laina manipur da toraga yam chawa income ama create tawbuda yam kanagadaba haidi farmer sing da ko kanaba piba adumba mo oigani haini chema thamjage do koina hana da khangjarak pase khoi gi nganu haibasi maktabu ngasagi marum se mukokpa masdi marum se muk chathokpa aduga lemhoriba kharasina dumak macha kol halaga macha do mu yonba sigi train sida yamana chanai haijariba adu hauzik ekhoigi manipur sida ngasagi marum chabi nataba masa oina chabi se masigi nganu singse dum paksana loinarabra kamai to shim paksana loinare moise hujik matam jida kamai to ge da chima khoigi hujik se kamai to ge da hujiki farmer sing su yamna well awareness mayam ama tarabnina haidagi mayam ama akhang ba farmer mayam ama ina chalu matam da adum thengna jaba dum yauji ko adum moisu adugumba masa chaba sa se dum yolaga chahi amma pharakpa chahi amma makhai ani pharakpa matam sida adum kg ani makhai tarakpa matam dai da ko adum 1000 rupees 1500 rupees da dum yolaga moina yam chawba income ama create taw leilarme aduna masa chaba na tongana yam thuna growth oiba adugi damakta masa chaba da hana keno toroga di yam thuna
profit oidana adugi damaktani adu ngasai gi hairiba huziki masa chabi khoi nganu makhala se masi hauji manipur da adum any farmer amana lomi amana leige haiba matam da masi marang kaina dum phangabra masi kramaina tawisi gi matam phange masi je dum phange ada aina mafum khudimak chatlu matam dane adum irai laina moigi breeding stock na amachulai ko adum moina breeding stock to toraga anambana ngaru marum singje khoi manipur da nganu marum si yona de anambana moina preserve toraga ko aide macha wona bagi damakta moina tongana admai toraga thammaga lehoba ina ure chima do ekoina hana khangjabada de ekoina akoigi farmer maktin natabani अखोइना उजर ऐसे अखोइ युमदा लोइनबा इसम समना मयामना हाइनबदा अखोइ बिलाइति nganu natragana maitai nganu hairiba khoi breed makhal ani si khaktane ba अखोइना उजरि से याम नुंगाइ जै डॉक्टर अखोइ मखल खुदिंग मकी nganu singsingi maramda mathang haibiba ado hairiba nganu singase masigi अखोइगी लैननबा मकोन सिंगसे मसी साबा matamda matau karamna sagadage haibade अखोइना हुजि nganu लोइनरि सिदि lamhangda kitang he khajalaga khara na phi khara khajalaga hek loibagumba adumaina ayamba shu hek tongnabana shu oina ui lam chawragadi nganu loyu kainaga shu hainaba adu aikoina nganu sing asi khogi masa phana ngasai hena chathok hendokna puthok ke haiba taragadi magi makon se karamba mawongda matau karamna sagadage haibagi matangda shu thambe hoi moigi housing system hairaga khangnai ko housing system je moi ohum thokna housing system je khoina panbiyai intensive housing system haiba ma semi intensive housing system haiba ma or free range system haiba ma ko adagi intensive housing system sina kamai togeda akoina mapalam daga di yam ure ko haidi moi je nganu se thadok tabida adum case amgi manung da case adi adum phajalaga dum loidoini adugi nakandana akoigi isinga ipet lehelaga ko haidi mapan da di thon dabida manung da dum sana hanba manung da dum majijak pijadana khochadana tawraga admai tawraga lehanba adu dubu koin intensive system hairaga chu khangni ko intensive system si leimatam da moigi nganu amna leibada ko 3 to 5 square feet se adum darkar oiba haitare intensive system si da koina kero tawge tawga de intensive system si ga moigi kana baje kamai tawge da moidi temperature humidity and light sing do mapam chana leibanga meba haidi moina khajalaga specific temperature amada thamaga leibanina maduda aduga moigi kana baje kamai tawge da laina sing lakpa matam do adu dai su prevent tawu sungamme laina sing lak matam da su laina je masigi nganu se laina la e hai matam da easily observe to ngambado haidi adum khangba ngambado symptom urakpada hang na leirabani hoi aduga khajalaga su leirabni na hek machijak thare ang khalasi da machijak thar matung da atai gaiduna changaga machijak chare adu nabaduna machijak cha da laroi aduga nakanda yelom da leidana aduga moise tummaga leibagumba adagi nakanda unga leibagumba adugumba dum tawni na easily observe to bodum ngammeba moisina mai sigi kana bane adu mai disadvantage haragana moise kara paisa de khar changi ko aduna that is the moigi se the disadvantage haga adu bune aduga adu paisa chang bhai se karamba mawongda changi no adugi paisa do kumai to geda akoina madi mapan da thok trabani na khoigi concentrate fit che starter machijak thado starter bijera kani grower bijera kani layer mass matlab finisher gumba ko layer mass hoy chu ko adu mai bijera kani do concentrate fit ta almost depend tar kani aduna concentrate fit che increase to ba adu bu moi se kamai to ge the growth performance adu bu di increase bu di dum tok jaba aduga kitang farmer sing da hana paisa kitang leibam changi ko adugi damakta ina kitang paisa khar changi hajaba adu matung da semi intensive system na malae sijina adum akoi manipur da su sigi farming system che manipur da anam anadum tawe aina chalu matam da dum thengna jare koi chema sina kamai to ge da semi intensive system jina kamai to ge da nungthin gi matam jina thadokraba akoi gi kenogum pa matam da nungthin matam jina thadokraba free win thadokraba aduga nungdang matam jina hoijanba hoijalaga koi nungdang matam da akoi jaga am da hoijalaga thambiba haitare adugumba system se anam bana koi manipur da dum thengna ba su dum yawi ko aduna kamai to ge da akoi na nungdang gi matam gi leina ba gi da makta di moise 2 to 3 square feet se moina leiba da darkar woi aduga outside da
thambana kamai tawgeda 10 to 15 square feet kumba adum darkar oiba adum moise adum masa matonda machijak thijaraga adagi akoina kangumba khara pijaba adagi akoigi kai haitare lafu ka aga chu pijaba adugumba adum concentrate feed ki yam hena darkar leitabida adum masa matonda ko adumai tawga loiba adum yawe adu pon pukhi macha macha gumba adum leiraga ko adugumba su adum tawga adumai tar loiba adum aina adum थेंगनजरे मोइसे सेमी इंटेंसिव सिस्टम हाय का खंगने को अदगी फ्री रेंज सिस्टम हाय जिना एक पूरा खुला होइना अदुम थादोखरगा को अदुम हलकपगिसु अदुम कनो तौदबा अदुम यंजन बिदबा अदुम खुला होइना अदुम थादो थंबा अदुगा योलमदाय मतमदा हेक मोइ फार्मर गैजना कोक्सलगा हेक योनबगुंबा अदमाइ तौबा होय कानाबदिम लौबा अदुगा याम हेना कनो तौदबनिना को अदुना मोइसे का हायतारे यामना मसा मतोंदा मचिजाक सिम थिजरगा अदुम मचिजाक से अदुम थिजरगा अदुम पक्चादा चारगा अदुम लैबा ngamba yamna laina ikuna paisa tan bagum ba hoy mani admai tawga adum leiba adumai yauji haitari jima aduga aikoina hausiki matamda nganu loiriba singse ko aikoigi machinjak se aikoigi lemhoba chak sing haitare aduga inkol de ke kakpa mana masing kobi na chingba khoi kari gum matam da kabona pi pija su adum yawi adai kari gum matam da na khoigi phaugi waibo se masi sing da hapaga pija na basu dum yawi ada hairiba khoding mak sidai khoina khangjaningi se nganu sing se hena chathok leina na baduga makhoi degi nganu barum na chingba puthora iba pothok sing se masi marang kaina phangna na bagi damakta makhoi da pija gadaba machinjak sing se masi karam makhal gi machinjak pija gadage aduga khoina machinjak ki damakta sem saba matamdana matau karamna sem gadage haibase sigi matangda su khasiktang thambi hoy yam pajabu question ne semagi semai hygienic badi ko mo khoi ki income lower ge haraga di koina khar phajana moi gi machinjak se pura moi gi nutrition se fulfill tawba man darkar yam boy haidi akoina sum thado go loiba hajida di moina akoina chahi ma pharakpada mana weight lakadaba poto adubai weight lakpa ngamaroi aduga akoina nganu se marum ko matamda marum ko je tha mari manga yoraga de marum ko podum hobune ba adukanda properly marum ko pe ngamda gumba adugumba adagi laina free range ta thadoki bai je laina nare khole habje khangoi doini koina aduga adui mathakta kamai tawge da laina se once nagarga di moi je pulap hekta na bagi adagi adugumba problem am leiba hoy longnaraga na bagi adugumba gi akhoi gi problem se adugumba yam lei aduna akhoi gi mainly akoina intensive system se sida tawraga proper scientific farming tawbana khwaidage na pai adubu ai fit ki maramda ai kitang hygienic bamdi chema haijage akhoi gi starter hainaga fit ama leiko starter sina hek macha hek pola aga dum pija baya ba 0 days tagi 3 weeks po and moje starter fit haina khangnai ko ada starter fit che koina semba matam da ko moi protein se 20 to 25% the protein se require hoiba aduga energy sina 2900 tagi 3000 je adumak mogi energy se require hoiba aduna ahan makta da akoina 100 kg gi fit sem ge hargadi akoina chujak se 50 kg hek lobi ba aduga akoi gi gehu gi maku je sina 10 kg hek lobi ba adagi akoi gi soyabin nam lei daina adugi soyabin gi thau lok thokra matung da lem hori ba do soyabin meal da aduna 25 kg gum lobi ba aduga akoi gi ngakup to adugumba do ngakup bazar da phangma ngakup sing lei daina adugumba adu khomjalaga dum 10 kg gum ba hapiraga aduga chengkup to simana ngasai haibi ba chengkup to adu su dum hapiraga mineral mixture 1 kg gum ba hapiraga go thumna thumju hoy thumsi am darkar wa thumsina 0.5 kg haidi kg makhai ma ko aduga limestone se sino siju 1.5 kg dum hapiraga admai tawa khogi mogi concentrate fit se yam laina haidi atopa jaga da chatraga su atopa fit leidraga su isada dum madugi poto semjaba dum yai ba irai laina aduga moise yamna phaba moise akoina aina su dum try tawi ko khogi su dum farm yam am lei adu sum try taw da dum success hoy adui matung hek grower fit ana masulai ko grower fit china kamai taw with 4 dagi 8 week ki manung da leiriba daksing ja sida bijana na bi damak semba akoi gi concentrate fit ne haitare ko aduga moisina kamai tawge da mogi crude protein ja 16 to 18% pamba aduga energy na 2800 tagi 2900 pamba aduna moi kamai tawge da mogi chujak sina 45 kg gumba andagi gehu jina 15 kg gumba lobi ba soyabin meal na 20 kg ko andagi khoi gi chengkup se sina 15 kg gumba fish meal na 3 kg limestone na 1.5
2.5 kg sunu se hai limestone je ai limestone gi maram da ai phajana detail haije ge ko aduga adu matung da thum je thum jiu kg makhai ma mai tro mineral mixture na kg im happy raga ko mai tro grower su sem bi yai mai tro lastly ama sem ge ha ga de koina layer production to matang se haidi marum kok pa yorok pa matang adi adum ka na kamai to ge da akoi gi limestone gi chang se khar wang na dum happy ba 7 kg gum ba dum happy ba limestone haidi akoi gi sunu je adu sunu se dum calcium ne moi se am important oi ba adi calcium je akoi kamai to ge akoi gi yerum gi maku gi mathak ki layer angau ba do ado moi pura je calcium carbonate ne ba calcium semi ne ba aduna adugum ba pot to dakar oi bani limestone se 7 kg gum ba happy ba ko aduga akoi gi chujak sina 40 kg gum ba adagi akoi gi gehu sina 20 kg soybean meal sina 15 kg aduga chengkup sina 10 kg aduga akoi gi ngakup sina 5 kg adagi thum jina kg makhai ma mineral mixture na 2.5 kg gum semaga mai troga layer gi akoi gi layer fit che dum akoi na season raga akoi na marum kok pi sing da dum pijaraga di adum torga marum se yam kok pa gi condition ama dum thekna je hai tari je ma ado doctor na ngasai gi nganu sida pijaga da ba machinjak sing sem sabagi kari machal sing changada ge habe matang da chu takpire ada sigi matang da khangjaning ba se koina starter kaina hairiba machinjak sing se khoi gi yen machinjak yon pham na chingba da masagi semaga saraga dum lakjaba masagi machinjak su dum lai ko ado khoina sumaina dukan dagi beg loriba starter makhala siga ai khoina hauji yumda semjaba yariba mawong matau se semjaba jiga ani shigi kana ba se mashi karam bane heli aduga maman se khoina paisa changba se yengakpa matamda starter dukan dagi khoina beg lairu basiga khoina yumda semjaba siga ani shi karam bana hena khudong chaba longmi sing da khudong chaba hen ba se mashi karam bane hen bage haibagi matang da su thambi ado yam pajaba question ne simba problem se manipur farmer se da yam na thokan ba problem am ni ko haidi simba problem je kamai to ge da koi manipur gi oina ai taseng haija ge ko kamai to ge da koi manipur se ban blockade kumba tawba aduga haidi mapan dai poche lak tagumba admai tawba ji yam thengnei ba aduga farmer sing yam complain lak pa koi da masim phangdra matam ji da kadai dagi kamai to ga pijani haidi nganu du yam loisalure aduna pijani ngai di leitrabni na kari pijadoino haiba moge yam wakhan da yam problem leiba ma admai khanjei ba ko aduna kaisu wabirunu aina hairiba concentrate fit se adum semaga isagi adum semjaraga isagi semjaba sina kamai to ga da purity isagi purity khangjare adui mathuk da isagi akoi gi kai tare isagi fit ama semjaraga machijak pijaba haise purity ngakdane mapan dagi semak ba haise kari hapai no dagi akoi gi limestone happy bra natraga mineral mixture happy bra akoi na hapaningi ba chang do dagi happy bra madugi kaimta clear oidrabane ba ahongba mamanda phangba mapan dagi mayam am fit am lei adu sida posala ga tangna yonba adi maduduna phari bra phatri bra adumbagi problem mayam am lei adu fit tu ju haidi for example hidak ta su brand leidana admai toga fit semba da su mogi fit ki brand mayam am lei ba ko aduga brand khangdaba mayam am su manipur da adum puraga lae aduna kamai toge da khwai phabadi isana semjabsina khwaidagi hena phai haina ani haijeningi je aduga aikoina loijariba nganu singa se mashi nadana masa mau phana thamna ba se mashi nai koina matau karamna thamgadage haibade aikoina loinariba nganu singa se makon na thamba matamda karingma matamda makon je aikogi machinjak thaba matamda ising chot lauraga leiba so dumok yawi ada kana gumbana haiba matamda aikogi nganu du makhong adum chotlaga thamganu ne makhong adum chotlhalaga di nganu du narakani haibana chingba so dum yawi ko ada masi chumbra aduga hairiba khuding mak asidagi aikogi ngakthoknabagi damaktana aikoina kari tawgadage habagi matangda su khasitang thambi hoi sima ahan matada aikogi hojiki aikogi laifamse kamai tawgeda makha je moina nungdang tumbagi oita ju moigi loibai oita ju makha thamba matam je makha je akoina asengbadi koi manipur da di wai je sizna badum uiko ando wai dagi di akoina akogi horai makup ki kaino je soda saina bane ba horai makup se kupase horai makup se oina thambiraga di amena phai haidi moi
ꯍꯥꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏꯗꯒꯤ ꯃꯊꯤ ꯃꯌꯨꯡ ꯐꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯃꯣꯏꯆꯔ ꯑꯣꯏꯕꯗꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯧꯖꯤꯛꯀꯤ ꯍꯣꯔꯥꯏ ꯃꯀꯨꯞꯇꯣ ꯊꯥꯔꯒꯗꯤ ꯌꯥꯝ ꯊꯨꯅ ꯆꯨꯞꯁꯜꯂꯦꯕ ꯃꯣꯏꯁꯦ ꯑꯗꯨꯅ ꯐꯪꯒꯁ ꯊꯣꯛꯄ ꯐꯪꯒꯁꯇꯒꯤ ꯂꯩꯅꯥ ꯃꯈꯜ ꯃꯈꯜ ꯊꯣꯛꯂꯛꯄ ꯑꯦꯐ꯭ꯂꯥꯇꯣꯛꯁꯤꯀꯣꯁꯤꯁ ꯀꯥꯏꯅꯒ ꯌꯥꯝ ꯂꯩꯀꯣ ꯂꯩꯅꯥ ꯃꯈꯜ ꯃꯈꯜ ꯑꯗꯨꯒꯨꯝꯕ ꯂꯩꯅꯥ ꯃꯈꯜ ꯃꯌꯥꯝꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯃ ꯄꯣꯠ ꯑꯃꯁꯨ ꯑꯗꯨꯝ ꯑꯣꯏꯍꯜꯂꯦ ꯑꯗꯨ ꯅꯝꯕꯔ 1 ꯄꯣꯏꯟꯠ ꯑꯗꯨꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯌꯥꯝꯅ ꯆꯣꯠꯂꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯂꯥꯏꯝ ꯁ꯭ꯇꯣꯟꯒꯨꯝꯕ ꯍꯥꯏꯐꯦꯠ ꯆꯥꯏꯊꯣꯛꯄꯤꯕ ꯂꯥꯏꯝ ꯁ꯭ꯇꯣꯟ ꯆꯥꯏꯊꯣꯛꯄꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏ ꯃꯣꯏꯆꯔꯁꯦ ꯑꯦꯕꯖꯣꯔꯕ ꯇꯧꯋꯦꯕ ꯂꯥꯏꯝ ꯁ꯭ꯇꯣꯟꯅ ꯑꯗꯨꯅ ꯃꯣꯏꯒꯤ ꯌꯥꯝ ꯍꯦꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯂꯩꯕ ꯈꯣꯠꯄꯗꯁꯨ ꯅꯨꯡꯉꯥꯏꯔꯦ ꯀꯪꯕ ꯑꯁꯤꯗꯤ ꯅꯨꯡꯉꯥꯏꯗꯅ ꯃꯣꯠꯂꯒꯗꯤ ꯑꯗꯒꯤ ꯃꯍꯤ ꯃꯅꯥꯏ ꯆꯣꯠ ꯂꯥꯎꯔꯒꯗꯤ ꯂꯩꯅꯥ ꯃꯈꯜ ꯃꯈꯜ ꯊꯣꯛꯂꯛꯇꯣꯏꯅꯦꯕ ꯑꯗꯨꯗ ꯑꯗꯨꯒ ꯌꯨꯝ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯁꯦ ꯁꯥ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯁꯟꯂꯥꯏꯠꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯐꯪꯍꯟꯕ ꯊꯣꯛꯂꯛꯑꯒꯁꯨ ꯑꯗꯨꯝ ꯐꯪꯕ ꯁꯨꯃꯥꯏꯅ ꯆꯪꯉꯒꯁꯨ ꯑꯗꯨꯝ ꯐꯪꯕ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯥꯎꯁꯤꯡ ꯁꯤꯁꯇꯦꯝꯁꯦ ꯑꯗꯨꯃꯥꯏꯅ ꯁꯥꯕꯤꯒꯗꯕꯅꯦ ꯁꯟꯂꯥꯏꯠꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯅ ꯏꯚꯟ ꯚꯥꯏꯔꯁꯐꯥꯎ ꯑꯩꯈꯣꯏꯅ ꯚꯥꯏꯔꯁꯁꯦ ꯍꯧꯖꯤꯛ ꯍꯥꯠꯄ ꯉꯝꯕ ꯍꯤꯗꯥꯛ ꯄꯨꯊꯣꯛꯇ꯭ꯔꯤꯕꯅꯦꯕ ꯑꯩꯈꯣꯏꯗꯤ ꯚꯦꯛꯁꯤꯟ ꯅꯠꯇꯅꯀꯣ ꯚꯦꯛꯁꯤꯟꯁꯦ ꯍꯥꯟꯅ ꯀꯥꯞꯄ꯭ꯔꯣ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯚꯥꯏꯔꯁꯁꯦ ꯆꯪꯗꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯁ꯭ꯇ꯭ꯔꯣꯡ ꯇꯧꯅꯕ ꯑꯩꯈꯣꯏꯅ ꯚꯦꯛꯁꯤꯅꯦꯁꯟ ꯁꯦꯝꯕꯋꯥꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯧꯖꯤꯛꯀꯤ ꯏꯚꯟ ꯁꯟꯂꯥꯏꯠꯁꯤꯅ ꯇꯧꯔꯒꯗꯤ ꯏꯚꯟ ꯚꯥꯏꯔꯁꯐꯥꯎ ꯁꯟꯂꯥꯏꯠꯁꯤना ꯑꯗꯨꯝ ꯍꯥꯠꯄ ꯉꯝꯃꯦꯕ ꯀꯤꯜ ꯇꯧꯕ ꯉꯝꯃꯦ ꯕꯦꯛꯇꯔꯤꯌꯥ ꯃꯈꯜ ꯃꯌꯥꯝ ꯑꯃꯁꯨ ꯁꯟꯂꯥꯏꯠꯁꯤना ꯀꯤꯜ ꯇꯧꯕ ꯉꯝꯗꯣꯏꯅꯤ ꯐꯪꯒꯁ ꯃꯌꯥꯝ ꯑꯃ ꯀꯤꯜ ꯇꯧꯗꯣꯏꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯎꯔꯨꯝ ꯂꯩꯕ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯃꯐꯝꯗ ꯁꯥꯔꯣꯏꯗꯕꯅꯤ ꯁꯟꯂꯥꯏꯠ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯃꯐꯝꯗ ꯑꯗꯨꯃꯥꯏꯅ ꯁꯥꯕꯤꯒꯗꯕꯅꯤꯀꯣ ꯆꯦꯃ ꯑꯗꯨ ꯍꯥꯏꯖꯅꯤꯡꯉꯤ ꯆꯦꯃ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯥꯅꯨꯁꯤꯡꯁꯦ ꯅꯥꯔꯛꯑꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯉꯥꯅꯨ ꯂꯣꯏꯗ꯭ꯔꯤꯕ ꯃꯤꯁꯛ ꯑꯃꯅꯗꯤ ꯉꯥꯅꯨꯁꯦ ꯅꯥꯔꯛꯏ ꯅꯠꯇ꯭ꯔꯒ ꯅꯥꯔꯛꯇꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗꯦꯕ ꯑꯗ ꯉꯥꯅꯨꯁꯦ ꯅꯥꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯕ ꯉꯝꯒꯗꯒꯦ ꯑꯗꯨꯒ ꯉꯥꯅꯨꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯅꯥꯒꯟꯕ ꯂꯩꯅꯥ ꯃꯈꯜꯒ ꯂꯩꯕ꯭ꯔꯥ ꯂꯩꯔꯒꯗꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯖꯤꯛꯇꯪ ꯊꯝꯕꯤꯔꯣ ꯍꯣꯏ ꯏꯆꯦꯃ ꯌꯥꯝ ꯐꯖꯕ ꯀꯣꯏꯁꯟꯅꯦ ꯏꯆꯦꯃ ꯑꯩ ꯊꯝꯖꯅꯤꯡꯉꯤꯁꯦ ꯃꯣꯏꯁꯦ ꯂꯩꯅꯥ ꯅꯥꯔꯛꯄ ꯃꯇꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏꯁꯦ ꯃꯆꯤꯟꯖꯥꯛ ꯆꯥꯕꯁꯦ ꯁꯤꯃꯗꯤ ꯂꯦꯞꯄꯛꯑꯅꯤꯀꯣ ꯑꯗꯨꯒ ꯑꯦꯅꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯊꯥ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯈꯤꯇꯪ ꯍꯦꯛ ꯀꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯦꯛꯁꯥꯏꯠꯃꯦꯟꯗꯣ ꯍꯥꯏꯗꯤ ꯍꯦꯛ ꯂꯥꯛꯅꯤꯡꯕ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯅꯤꯡꯕ ꯑꯩꯈꯣꯏ ꯐꯥꯎꯔꯣꯏ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯐꯥꯎꯔꯣꯏ ꯑꯗꯨꯝ ꯏꯁꯤꯡꯗꯒ ꯆꯠꯅꯤꯡꯕꯒꯤ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯇꯧꯅꯤꯡꯕꯒꯤ ꯍꯦꯕꯤꯠꯁ ꯐꯥꯎꯔꯣꯏ ꯃꯐꯝ ꯑꯃꯗ ꯀꯨꯜꯂꯒ ꯂꯩꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯨꯝꯕ ꯑꯁꯤꯁꯤꯅ ꯑꯍꯥꯟꯕ ꯁꯤꯝꯇꯝ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏꯁꯦ ꯃꯊꯤ ꯐꯥꯏꯕ ꯃꯇꯝꯗ ꯃꯊꯤꯁꯦ ꯂꯥꯡꯅ ꯐꯥꯏꯔꯛꯄꯒꯨꯝꯕ ꯑꯗꯒꯤ ꯃꯊꯤ ꯑꯉꯧꯕ ꯐꯥꯏꯔꯛꯄꯒꯨꯝꯕ ꯑꯗꯒꯤ ꯃꯊꯤꯁꯦ ꯑꯉꯥꯡꯕ ꯐꯥꯏꯔꯛꯄꯒꯨꯝꯕ ꯑꯗꯒꯤ ꯃꯊꯤꯁꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯟ ꯃꯆꯨ ꯐꯥꯏꯔꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯐꯥꯏꯔꯛꯄ ꯎꯔꯒꯗꯤ ꯌꯥꯝ ꯊꯨꯕ ꯃꯇꯝꯗ ꯗꯣꯛꯇꯔꯒ ꯀꯟꯁꯜ ꯇꯧꯔꯒ ꯑꯗꯨꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛꯇꯣ ꯊꯥꯅꯕꯒꯤꯗꯃꯛꯇ ꯐꯥꯔꯃꯔꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯥꯅꯨ ꯃꯔꯨꯝꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤꯁꯤꯡꯗ ꯃꯇꯧ ꯀꯔꯝꯅ ꯀꯗꯥꯏ ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯀꯥꯟꯅꯕ ꯄꯤꯕꯒꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯖꯤꯛꯇꯪ ꯊꯝꯕꯤꯌꯨ ꯍꯣꯏ ꯉꯥꯅꯨ ꯃꯔꯨꯝꯁꯦ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈꯤꯕꯗꯣ ꯈꯥꯀꯤ ꯀꯝꯕꯦꯜ ꯑꯃ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯁꯦ ꯏꯛꯁꯦ 300ꯗꯒꯤ 325ꯁꯦ ꯑꯗꯨꯃꯛ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯉꯥꯅꯨ ꯑꯃꯅ ꯆꯍꯤ ꯑꯃꯗ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯆꯍꯤ ꯑꯃꯗ ꯍꯧꯖꯤꯛꯁꯦ ꯉꯥꯅꯨ ꯃꯔꯨꯝꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯉꯥꯅꯨ ꯃꯔꯨꯝꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯁꯨꯝ ꯁꯔꯚꯦ ꯇꯧꯕ ꯃꯇꯝꯗꯀꯣ ꯃꯅꯤꯄꯨꯔꯗ ꯉꯥꯅꯨ ꯃꯔꯨꯝꯁꯦ ꯂꯨꯄꯥ 10 ꯑꯗꯨꯋꯥꯏꯃꯨꯛ ꯑꯗꯨꯝ ꯌꯧꯋꯦ ꯍꯥꯏꯕ ꯄꯥꯎ ꯌꯦꯔꯨꯝꯗꯒꯤꯗꯤ ꯃꯥꯅ ꯈꯔ ꯍꯦꯟꯅ ꯇꯥꯡꯉꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯆꯥꯒꯦꯁꯨ ꯐꯪꯅꯗꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯉꯥꯅꯨ ꯃꯔꯨꯝꯁꯦ ꯌꯣꯜꯂꯦꯅ ꯈꯜꯂꯒꯁꯨ ꯌꯥꯝ ꯍꯦꯟꯅ ꯄ꯭ꯔꯗꯛꯁꯟ ꯑꯗꯨꯝ ꯏꯟꯀ꯭ꯔꯤꯁ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯃꯈꯥ ꯇꯥꯅ ꯈꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕꯅ ꯉꯥꯅꯨ ꯂꯣꯏꯗꯧ ꯁꯔꯨꯛꯄꯨꯗꯤ ꯌꯦꯟ ꯂꯣꯏꯒꯦ ꯀꯥꯏꯅ ꯍꯦꯛ ꯍꯥꯏꯕꯒꯨꯝꯕ ꯑꯗꯨꯒ ꯌꯦꯟ ꯂꯣꯏꯗꯧ ꯁꯔꯨꯛꯄꯨꯗꯤ ꯉꯥꯅꯨ ꯂꯣꯏꯒꯦ ꯀꯥꯏꯅ ꯍꯥꯏꯕ ꯃꯤꯁꯤꯡꯁꯦ ꯃꯈꯜ ꯃꯥꯟꯅꯗꯦ ꯍꯥꯏꯖꯔꯤꯕ ꯑꯗꯣ ꯉꯥꯅꯨ ꯂꯣꯏꯕꯒ ꯌꯦन ꯂꯣꯏꯕꯒ ꯑꯅꯤꯁꯦ ꯃꯁꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯂꯧꯃꯤꯁꯤꯡꯗ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯕꯒꯦ ꯑꯗꯨꯒ ꯀꯥꯟꯅꯕ ꯄꯤꯔꯤꯕꯁꯤꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯤꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯊꯝꯕꯤꯔꯝꯃꯨ ꯍꯣꯏ ꯑꯍꯥꯟꯕꯃꯛꯇꯗ ꯉꯥꯅꯨꯒꯤ ꯌꯥꯝꯅ ꯀꯥꯟꯅꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯁꯦ ꯂꯩꯅꯥꯁꯦ ꯌꯥꯝ ꯅꯥꯒꯟꯗꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯣꯜꯇ꯭ꯔꯤꯗ ꯅꯥꯔꯤꯕ ꯂꯩꯅꯥ ꯃꯈꯜꯁꯤꯒ ꯑꯩꯈꯣꯏꯒꯤ ꯉꯥꯅꯨꯗ ꯅꯥꯔꯤꯕꯁꯤꯒ ꯌꯥꯝ ꯊꯤ ꯈꯦꯠꯅꯩꯕꯀꯣ ꯉꯥꯅꯨꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯗꯤꯖꯤꯁ ꯔꯦꯖꯤꯁꯇꯦꯟ ꯌꯥꯝ ꯂꯩꯌꯦ ꯃꯣꯏꯁꯦ ꯍꯣꯏ ꯗꯤꯖꯤꯁ ꯔꯦꯖꯤꯁꯇꯦꯟ ꯌꯥꯝ ꯂꯩ ꯂꯥꯛꯄ ꯃꯇꯝꯗ ꯍꯦꯛ ꯅꯥꯒꯟꯗꯕ ꯍꯦꯛ ꯀꯩꯅꯣ ꯇꯧꯒꯟꯕꯀꯣ ꯑꯗꯨꯒ ꯄꯣꯜꯇ꯭ꯔꯤꯗꯗꯤ ꯌꯥꯝ ꯅꯥꯒꯜꯂꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗꯀꯣ ꯌꯥꯝ ꯊꯨ ꯅꯥꯒꯜꯂꯦ ꯑꯗꯨ ꯁꯤꯁꯨ ꯌꯥꯝ ꯊꯨ ꯁꯤꯒꯜꯂꯦ ꯑꯗꯨꯒ ꯉꯥꯅꯨꯗꯗꯤ ꯌꯥꯝ ꯍꯦꯟꯅ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯂꯩꯇꯦꯀꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯎꯁꯤꯡ ꯁꯤꯁꯇꯦꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯏꯖ ꯃꯉꯥꯏ ꯍꯥꯎꯁꯤꯡ ꯁꯤꯁꯇꯦꯝꯁꯦ ꯃꯣꯏꯗꯤ ꯁꯦꯝꯃꯒꯁꯨ ꯑꯗꯨꯝ ꯂꯣꯏꯕ ꯌꯥꯏ
semdraga sudum loibi ya go pangtha thado sum loibi ya habdo athmai tor loibi aduga poultry da di khara desi natraga di akoi indesi adi akoi gi local breed natraga di atopa kitang layer farming bu karne tauge na khalo broiler farming tauge na khalo moi je housing system am phajana semdraga di yaroi makoi gi da mafam chana sadra hoi tongana sadra di madu yaroi sigi effect am su leire ko nganu na kana baise aduga nganu se anambana animak ki anamba oi galeba haidi marum kok pa su dum yaba masa sa su dum yaba adugumba breed na hena lei haitare ko hena prefer tawe aduga moi se kamai tawada nganu je mafam ma ekta da lei matam da adum adapt tongam bado adum lei bangam gibdo adum masana masun matonda masija ka thijaraga adum lei ngamba adaptability haitare moje adugumba ma mogi nature da ma pithok chari ba ko yendi mai tawtiba yendi hekta masija pijadraga di dai keno tawdraga di marum kok da kitang keno tawbu khotpa adagi wat pagumba marum ko ek halaje adu marum chathok pagumba admai hek tawbani ba yamna adu problem yam le aduna nganu sina hena better way haitare ko aduga kamai tawge da mogi nganu nganu marum ki life se ai nganu marum di matam sang na dum thamba ya ba ko dum matam pumba pum bande ba aduga jiki keno jidi yen marum jidi yam thuna keno tawgalle pumgalle aduga moigi manung da yawrba nutritive value do adu su matam kitang sang na thamaga de dum reduce torga yerum je hoi admai to bom yawge aduga moigi manure se chu dum poultry manure su dum kanai adagi duck manure so dum kanai aduga duck sina kamai tawge da koina integrated farming tawbudo adu da su yamna mating pange duck farming se aduga moigi kamai tawge da yen ji de kamai tawge da yen jina marum cha thokpa adagi yen je khana ba admai tongno ba yam yawina chikhaina bi adagi moi de van picking ga na ya leiba cannibalism ga na moi je kamai tawge da bad habit ne ba adugumba bad habit se khoi ki duck ta di leita ba aduga khoi ki duck ki nutritive value ga yerumgi nutritive value duga adagi koi nganu marum gi nutritive value duga ani different yang naraga di kenona akoi gi dak nganu marum sida yamna phaba hen bai tar calcium dagi protein dagi iron dagi the mineral dagi zinc dagi yaubusa nganu marum na yamna hele hai tare ko aduga kamai to ke manipur dadi market value je ai wakhan dadi nganu je yam market value yam leire hadi mina hek kenom hek to mutam da nganu sase hekta haini ko aduga salo hekta haidi chahi ma farpa matam de salo hekta leigi ba moidi khoidi kamai to ke dang yen je luar matung da khoina yen je yon ba matam da weight walleba weight wallaga weight asuk waraga di asuk ta pige dabni haibam leidana nganu di nate nganu di weight on bia de size tu yenga dum lamsam adum pina baneba aduna moi si macha or su achobo or su nganu bu weradi or chahi bu kitang li radi picture ga su lupa lising ma dei ta tre haitare yam mamando yam kana yon ya lomi sing de hena kana bam su piri ne aduga hasik doctor na marakta panbi ki ba khogi integrated duck farming haina ama panbi ki khogi integrated duck farming gi matang da kitang sablap na shigi matang da su khajik tang thambira hoi integrated farming se ka haitare Assam West Bengal Kerala gumba Orissa gumba jaga da yam phajana integrated farming je yam phajana tawre haitare ko even UP da su yam phajana tawbi yaure ba aduga kamai to ko moi integrated farming se akoina duck cum fish farming haini ko duck cum fish farming haidi nganu loina akoi gi fish farming su tawba adu do yamna phaba mo weilerme mage moise pharisi kamai tawgedane ko jima daksina ising jida iroi dana khotna dana tawraga ko moigi mathi mayung sung makha da targa ko nga singna ko moi muk chaba aduga moisina moi mathi mayung se tagra madungda manungda leiriba akoi gi aquatic plant haitare ne akoi gi ising manungda hoba pam macha singse moigi nutritive value mu oiba adu moisu mu horaga kamai tawgeda ojeki nga kaina muk chaba admai tawba aduga moina iroi sapa matam sida oxygen je lengdana khotana tawragadi oxygen se water gi manung da change ba adu changa kamai tawge da ojiki nga singduna oiraga so dum oxygen intake tawba the carbon dioxide release tawba to da sumating adum pange aduna adum nganu su chawre aduga nga du su yam thungna chawba da mating pange haida adu kamai tawge da moi gi nga ga da gi nganu ga se nga na hek cha matung nganu je hek chenjan gumba admai tawba da nga jina mak chen gi ba gumba amai tawga moi gi magi health se di magi
magi masamu uje lengbo khopa tawbanina masamu se am ken phalamnina chaba thakpada su yamna moije yam thuna chawgal hai tare ma tawe aduga ani subadana akhoi rice duck farming anam lemgo rice na akhoi na hojik labuk matam da akhoi phau hore dana ade phau jiga akhoi nganu siga adumak integrated tawga dum loiba su yai go aduna kamai tawe da nganu sina akhoi na chatpa khotpa matam da akhoi herbicide adi akhoi hakup kumba andagi akhoi na kanada ba pambi mayam leidana adugum se moina dum chathu eba aduga magi mathi mayung dum tagi ba khot kibsina akhoi fertilizer hoina dum tawga akhoi yam hena akhoi na urea gumba diamond gumba yam hena sina drug su go adum moina fertilizer dum oiraga dum kan taw ngami hauji mu khangjaningi sina akhoi nganu singda matam gi oiba longna kan ba laina kaya marum nara iko da masidagi na akhoi na mataw karamna akthokadagi aduga nganu da su akhoi gi vaccination tawbase maru oibra mathok tabra aduga tawragana mataw karam tawgadagi habadugi matang da su thambi vaccination se yamna important way yam maru way vaccination se haidi virus sinarak pa matam da akhoi hidak mata leitabani na ko aduna yaragadi vaccination farmer sing da I request tawjari ducks lorga so poultry lorga so ko adum vaccination se even cattle orson even animals khuding mak even dog way sunu go adum vaccination city compulsory adum tawbiyo haina I farmer sing da request tawjage adu duck farming gi de ahan matam da 1 day dagi 3 days yor matam da ne duck viral hepatitis na laina makhanam leye yam problem oba laina ne magi vaccination se adum ka kapthok pigadabani 0.5 ml gumba subcutaneous skin or muscle gi mayai je sida dum ojiki vaccine je kapi gadamni go khoina dum kapsara su ya khoina sum kapsara su ya kai su kai de amai to go duck viral hepatitis ma kapi gadaba adu matung da 2 to 3 weeks yorok matam da duck viral enteritis nam leiba go madugi vaccine ju kapi gadaba maduna 1 ml kapi gadaba adu ma ju subcutaneous kapi gadamni go subcutaneous adi skin gi muscle gi mayai da kapi gadaba ne ba haidi muscle da su sanghandaba skin du gi keno da su gadaba mai troga 3 dagi 4 week yorok matam dana duck cholera nam lei madu su atmaina adumak 1 ml adum kapi gadaba ni aduga akhoi gi 8 week yorok matam dana avian influenza na akhoi na bird flu na ma hek tawbado adugi adu vaccine su dum kapi gadaba ni aduga aroi poina 8 to 10 week yorok matam da Newcastle disease na ma lei akhoi gi India da di ranikhet disease na khangnai bago adugi akhoi gi vaccine se moi orally pithakera natraga orally matlab ising da hapaga pithakera natraga drop semaga ko naton da hapasu yai admai toroga aduma vaccine se thadok bigadamani adu thadok agadi laina makhal mayam amadagi ngakthok pusung amani aduga yam hena farmer sing da problem ga su laklaroi haina hygienic chema yam dungai je ngasi doctor na lengbira ingai sida akhoi gi nganu sing da scientific oiba mawongda nganu loiba aduga mataw karam na makhoi pu checksin gadage haibagi matang da hiram kai hamarum thambikre loishelakpa sida lamdam masigi nganu loiriba longmi singda doctor gi maikai dagi kari wafam thambiningi dugi matang da su khajik thambiram aina thambining badi farmer sing se anambana duck farming da adum involved tohninge duck farming se adum yam hena pesai chang dana adum loiba yaba adagi farm tawba yaba da ko adum integrated farming oisu fish farming mayam ama akoi manipur da nga farm tawrine na labuk ta puki chau tawraga leiba yam thengnareba mafam salubada adu singdo kitang nganu duma kitang lotion biragadi nganu dagi su income lakpa yagani aduna kamai tawgeda income ani lowse si yamna farmer sing da yam hena double income create tawbada mating pangni haina ai farmer sing da hygienic yam nungai jai ngasi scientific oiba mawongda mataw karam da nganu loigadage haiba hiram asida College of Agricultural Sciences Trithankar Mahabir University Uttar Pradesh da Assistant Professor oina thaupu biriba Dr. Ngangkham Singh na jilaba matam kaya kaithokpiduna ngasi Akashvani Imphal gi studio da lengbiraktuna wafum khara phongdokpikiba Dr. bu Khunganggi Thouram gi maike degi amukka hana thagatpa phongdokchari kharam jere jema